ꯉꯁꯤ ꯑꯩꯈꯣꯏ ꯏꯌꯥꯝꯕ ꯑꯃꯒꯤ ꯀꯩꯅꯣ ꯇꯧꯕꯒꯤ ꯂꯥꯏ ꯊꯕꯛ ꯇꯧꯕꯒꯤ ꯉꯥꯅꯨꯅꯤ. ꯁꯤ ꯉꯁꯥꯏꯗꯣ ꯀꯦꯖꯤ ꯀꯌꯥꯕ? ꯀꯦꯖꯤ 8. ꯑꯩꯈꯣꯏ ꯁꯣꯝꯗ ꯂꯩꯖꯔꯦ ꯇꯤꯜꯍꯧ ꯆꯅꯝ ꯁꯦꯝꯕꯒꯤ ꯑꯩꯈꯣꯏ ꯏꯌꯥꯝꯕ. ꯍꯥꯟꯅ ꯊꯣꯛꯂꯛꯑꯣꯁꯦ. ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯔꯒ ꯑꯩꯈꯣꯏ ꯁꯤ ꯃꯤ 10ꯃꯨꯛ. ꯃꯤ 10ꯃꯨꯛꯇ ꯃꯤ 10ꯃꯨꯛꯀꯤ ꯃꯌꯥꯅꯤ ꯉꯁꯤ. ꯑꯩꯈꯣꯏ ꯁꯤ ꯉꯥꯅꯨꯁꯦ ꯀꯦꯖꯤ 8 ꯇꯧꯔꯒ ꯑꯩꯈꯣꯏ ꯀꯩꯝ ꯆꯥꯁꯦꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯀꯩꯅꯣ ꯇꯧꯅꯔꯤ. ꯃꯌꯥꯝ ꯍꯥꯎꯕ ꯍꯥꯎꯇꯕꯗꯣ ꯍꯣꯔꯦꯟ ꯀꯃꯦꯟꯇ ꯍꯥꯏꯔꯛꯑꯒꯦ ꯃꯌꯥꯝ. ꯀꯦꯖꯤ 8ꯅꯤ. ꯉꯥꯅꯨ ꯃꯀꯨ ꯈꯣꯛꯈꯤꯕꯒꯤ ꯁꯤꯗꯁꯨ ꯀꯩꯅꯣ ꯂꯩ. ꯑꯩꯈꯣꯏ ꯄꯥꯈꯪ ꯁꯤ ꯆꯥ ꯂꯣꯏꯔꯒ ꯑꯃꯨꯛ ꯊꯥꯕꯜ ꯆꯠꯇꯣꯏꯅꯤ. ꯊꯥꯕꯜ ꯅꯨꯃꯤꯠꯅꯤ ꯑꯩꯈꯣꯏ ꯉꯁꯤ. ꯃꯣꯏ ꯇꯤꯜꯍꯧ ꯍꯥꯞꯄ ꯍꯧꯈꯔꯦ. ꯃꯌꯥꯝ ꯍꯥꯎꯒꯗ꯭ꯔꯥ ꯍꯥꯎꯒꯗ꯭ꯔꯥ ꯍꯣꯔꯦꯟ ꯀꯃꯦꯟꯇ ꯁꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯃꯌꯥꯝ. ꯉꯁꯤ ꯑꯩꯈꯣꯏ ꯃꯤ 10ꯃꯨꯛꯀꯤ ꯃꯌꯥ ꯁꯨꯕꯅꯤ ꯑꯗꯨꯕꯨ ꯃꯣꯏ ꯃꯌꯨꯝꯗ ꯑꯗꯨꯝ ꯆꯠꯅꯈꯤꯕꯅ ꯃꯤ ꯀꯩꯅꯣ ꯇꯧꯗ꯭ꯔꯦ.